Ithai Dam gi thong mangamak hangdoktaba amadi dam asina maram oiraga houjik thokliba khutsemgi echao asidagi amang ata thok-khraba Ngami singi compensation leingakna pithoktabagi mayokta Apunba Mayang Imphal Lourup committee na ngasi ahing nongyai pung 12 dagi Mayai Lambida matam kaktaba general strike Laothokhre. Khongjang asi committee asigi thaumi singna paumi kangbu amaga loinana Ithai Dam gi satar sing mapung fana hangdabana handak chukhiba nongda ising mokhatlagtuna amang ata thok-khraba nga gi farm amadi miyam chatnaba ising thumliba lambi singi fibam yengsilaba matungda committee gi President Yumnam Nanao na lauthokhibani. Hiramasi gi matangda Yumnam Nanao na haikibada Ithai Dam gi satar sing matam chana hangdabana maram oiraga handak chukhiba nong aduda loktak patagi mokhatlakpa isingna pat asigi koibada leiba khul singda khutsemgi ising echao thoktuna leiri. Maru oina laumi singi lau kaya ising thumkhre bank tagi loan lauduna amadi leijaba sana lupa kaiduna nga thadaruba ngami singi oinasu farm kaya ising irolungda leikibadagi nga ayamba nanthokre leihoriba nga kharana ising pumbadagi ayamba siri. Masigi mathakta dam asigi thong manga asibu hangdoktabana maram oiraga houjiksu ising leptana hengatlakpana Mayang Imphal ga tawbul amadi Mayang Imphal ga thanga-Karanga fauramba lambi ani asisu ising thumduna leibadagi fauna ngamdre. Asumna ngami singna thengnariba awaba kaya asigi yenglaga committee asigi maikaidagi tha asigi kunda dam asigi satar mangamak hangnaba amadi ngami singi compensation atubada pibinaba haizaki. Adubu ngami singi wakat asi ngasi fauba leingak asina tabagi mahutta damgi satar asi supna khaktagi ani khakta hangli. Masina houjik fauba ising mayeng taba leitre amadi fibam asida ngami singi farm asi pumnamak mangbagi mathakta pat asigi koibada leiba miyamda makhal kayagi laina tina fauba narakadra haibagi akiba leire. Maram asina committee na kupna khanaraba matungda ngasi ahingdagi matam kaktaba Mayai Lambida general strike ki khongjang asi lauthokhpani. General strike asida ana layeng education media amadi lining laishonga mari leinaba sing komthokani. Hairiba awaba taraba ngami singi khongjang asida Manipur miyam maru oina Mayai Lambida khundariba miyam nasu mapung fana support tawbiyu haiki. Ngasi numidang dagi koi matam kaktaba Mayai Lambi bal tawjaragani haugiba Ithai Dam thabinaba amadi koi Ithai Dam tingbadagi sing mokhallaga farm gi ngasi giba farm patokhiba du kituberon pibiyo na sakada koi haijabadu aduigi response amabo laktabadagi koi balasi kaujabani masigi balasida mai loisang amadi anayek press media gi Mayang lampok anayek deva karma gi thabak thoramsingdi koi balsida koi konjanjaroi gi hojiki balsi maroina koi gi sarkagi loisangsingda koi akan miyang changsangjagani haiba balasida Imphal gi prajasing amadi Mayai Lambidi leibiriba prajasingdasu ban tawjabasi mateng pangbiu amde koi nga loi sigrabani bank digi loan lauraga nga thadajaba sana lupa kaijaraga koi gi nga thadajaruba adegi chahi magi karakpa income na imung manung pujana na bohona jaba aduga chaisugi mahitambada sijanabagi damakta tawjabani koi gi farm singdi adu hojiti loina tumna mangkhrabanina kana miyang changdriba ngasi numidang pung 12 dagi matam kaktaba Mayai Lambi bal tawjabasi myam mateng pangbiu hadana akoina haijabani